Hai mayam, ꯑꯍꯥꯟꯕꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤꯡ ꯚꯤꯌꯔꯁ ꯃꯌꯥꯝꯕꯨ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯗꯣꯏꯅꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯈꯔ ꯃꯌꯥꯝ ꯁꯤꯗ ꯂꯩꯖꯔꯦ ꯉꯥ ꯊꯣꯡꯕꯅꯤ ꯔꯧ ꯊꯣꯡꯕ ꯉꯁꯤꯅ ꯔꯧꯒ ꯑꯗꯨꯒ ꯐꯨꯜꯀꯣꯕꯤ ꯍꯥꯞꯄꯒ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯡꯖꯨ ꯑꯗꯨꯒ ꯁꯤꯗ ꯂꯩꯖꯔꯦ ꯉꯥ ꯃꯔꯤꯟꯗꯣ ꯈꯔ ꯉꯧꯕ ꯇꯤꯜꯍꯧꯒ ꯉꯧꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯖꯔꯦ ꯍꯪꯒꯥꯝ ꯃꯅꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯃꯌꯥꯝ ꯃꯊꯦꯜꯗꯤ ꯉꯁꯤ ꯑꯁꯤ ꯃꯊꯦꯜꯅꯤ ꯉꯁꯤꯅ ꯂꯥꯗ ꯆꯥꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒ ꯆꯥꯗ꯭ꯔꯤ ꯃꯃꯥꯡꯗ ꯂꯥꯏ ꯑꯣꯏꯅ ꯍꯥꯟꯅ ꯆꯥꯊꯕꯤꯒꯦ ꯁꯤ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯈꯔ ꯍꯥꯏꯕꯤꯔꯛꯎ ꯂꯥꯗ ꯆꯥꯕꯅꯤ ꯉꯁꯤ ꯆꯥꯅ ꯂꯥꯗ ꯐꯪꯗꯦ ꯉꯁꯤꯀꯣ ꯂꯝꯖꯦꯟ ꯆꯠꯄꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦ ꯑꯍꯥꯟꯕꯒꯤꯗꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩꯒꯤ ꯃꯩꯈꯥꯗ ꯍꯧꯔꯦ hả hả 누가요 거기다 Mình cho trùng đấy à.
好了，请主持。Mấy ta lên cái gì chăng? Không mình hầu em đã ra sao sẽ mà hầu mà đi cái gì cái mà hay tụi em sao bây giờ lấy ra क्या ला ले खाली ला चाहिँ पुरा सितनाले फजारे ngasi tu mayam sabalo jare tu video sin ngai ramati mayam na like comment share to share lauranga share to mayam channel bu mayam mi soina channel bu share to bige akhoi share to gadani adu mayam video share lage mathang video ko mayam ko phangna si to ngasi video ngai ramdi mayam na kana no bai subscribe sanga madi subscribe to mayam ano bai gi